ꯐꯖꯩ ꯕꯦꯃꯧ ꯍꯦꯟꯕꯤ ꯕꯦꯃꯧ ꯏꯃꯥ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯟꯁꯥꯡꯁꯤ ꯂꯧꯁꯤꯜꯂꯛꯑꯣꯁꯦ ꯂꯣꯏꯔꯦ 이마, 이제지 ngarangsу ꯆꯥꯛꯁꯨ ꯐꯖꯅ ꯆꯥꯈꯤꯗꯦ ꯐꯔꯦ ꯈꯔ ꯉꯟꯅ ꯊꯣꯡꯇꯣꯛꯑꯒꯅꯦ ꯄꯤꯖꯅꯕ ꯇꯧꯔꯁꯤ ꯆꯠꯂꯣ ꯆꯠꯂꯣ ꯐꯖꯩ ꯃꯤꯡꯆꯦꯟ ꯑꯆꯧꯕꯗ ꯑꯃꯨꯛ ꯌꯦꯡꯒꯦ 이네 이네 ꯃꯌꯥꯝ ꯂꯥꯛꯄꯤꯔꯝꯃꯤ 이때마 ꯌꯥꯔꯦ ꯌꯥꯔꯦ 고른자리. ꯌꯥꯔꯦ 이때마 아이 이문기 아와라빠 항잡을 락잡으니. 이붕어 나타이마디 노무기 자라 딴바니나 이나우기 마땡 빵보시부 ngomkhidrane tawrisibo 이때마 나나부 눅시비로로 하비리브로. 나타이마나 라라비 오이바가 미기 얌 레제다바가 이때마 라이라바두기니 나나우는 마땡 빵저게 락저리버세. 미 얌드라바수 이때마 호이나 나나부 눅시비요. ꯈꯪꯗ꯭ꯔꯦꯗ 이붕어 보치부 이때마기 이차 누피세. 나나우나 이차막니 칸나 하나굼 미론 따나바 라잉저게 라이라바싱부 마땡 빵저바니 나나우나 빰저리버세. 이사보 이사 촌비보 하나고 미론 따한가니 하이바 아생바니 이때마. 이마기 촌비 이사 하나고 미론 따라가니예 이사 앙아우비 오이라로예 라이라바 코이기수 마푸나ꯊꯧꯖꯥꯜ ꯍꯩꯕ ꯃꯤꯁꯛ ꯑꯃ ꯄꯤꯕꯤꯔꯦ 이때마 아둠나 떠비누. 나나우 ꯌꯦꯡꯕ ꯅꯨꯡꯉꯥꯏꯖꯗꯦ. ꯃꯅꯨꯡ ꯍꯟꯖꯟꯅ ꯂꯩꯕ ꯃꯐꯝ ꯑꯣꯏꯕꯅꯤꯅ ꯅꯍꯥꯟꯒꯩ 이때마ꯒꯤ ꯅꯥꯛꯇ ꯂꯥꯛꯄ ꯉꯝꯖꯍꯧꯗꯕꯅꯤ. ꯄꯨꯜꯂꯥ 이네 세 로션비요 이때마 ꯍꯧꯖꯤꯛꯀꯤꯗꯤ ꯑꯋꯥꯠ ꯑꯄꯥ ꯃꯦꯟꯅꯅꯕ ꯂꯧꯁꯤꯟꯕꯤꯌꯨ. ꯌꯥꯔꯅꯤꯗ 이붕어 ꯌꯥꯗꯦ 이때마. ꯕꯣꯠꯁꯨ ꯍꯌꯦꯡꯗ ꯉꯥꯏꯔꯦ. ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯌꯨ. 이나우기ꯗꯃꯛꯅꯦ ꯇꯩꯃꯅ ꯑꯉꯝꯕ ꯃꯇꯦꯡ ꯍꯣꯠꯅꯒꯅꯤ 이때마 ꯕꯣꯠ ꯃꯃꯥꯡꯗꯗꯤ ꯊꯕꯛ ꯃꯌꯥꯝꯁꯤꯒ ꯃꯌꯥꯝꯒꯤ ꯌꯦꯡꯁꯤꯟꯅꯕ ꯍꯣꯠꯅꯕꯒ ꯕꯣꯠ ꯈꯣꯝꯕ ꯆꯠꯄꯒ 이때마ꯒꯤ ꯅꯥꯛꯇ ꯂꯥꯛꯄ ꯉꯝꯖꯍꯧꯗ꯭ꯔꯕꯁꯨ 이차누피세 ꯕꯣꯠ ꯂꯣꯏꯔꯒ 소이드나 라이엥가니에 나나우부 타자비우고. कायदे कायदे माई पाकपद ओइबियुको 나타이마나 보어 피레바니 फरे इतेमा नानाउ माई पाकपा ngamjaba oijage. होय फरे फरे अतोप्पा मफमसिंगदा अमुक्तंग होय फरे चचरुगे. फरे चलो चलो होय यारे यारे चलो 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 이마, 모이싱세 미누시 레이터바니को 마따 떠리 ngaktane 모이기다mak 젤루누को कइनोने हे मसिबो मिता खिनिने मसिमा हेलो इतेमा होइरोंगी नुपीसिंग खरा पुनसिनबियु हाइबदु कमदौबिरगे. इबुंगो अदुगिदिने इतैमना लोइना खमजले नुपी फने याम लेबु ओ याम फरे इतेमा सेन थादरके सौखत थोरांगी कैनो कैनो खरा होनबियु. होय होय इनाउ मंगाइरे पुक्चेन चावबा इतेमा अइना थादरकदब सेनसे लेमनदि मांगहनबिगनु. सिंगलकदब मओंगदुदि अइ कुलदा हाइजरकलगे.
ꯃꯌꯥꯝꯗꯒꯤ ꯑꯃꯨꯛ ꯈꯣꯝꯒꯠꯄꯤꯗꯨꯅ ꯏꯇꯩꯃꯅ ꯗꯥꯏꯇ ꯇꯧꯕꯤꯌꯨꯀꯣ ꯍꯣꯏ 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 ꯐꯔꯦ ꯐꯔꯦ ꯊꯝꯖꯔꯦ ꯏꯇꯩꯃ ꯏꯃꯥ ꯅꯪ ꯍꯥꯏꯕꯤꯗꯦ ꯍꯥꯏꯖꯅꯤꯍꯦ ꯚꯣꯠꯇ ꯊꯋꯥꯏ ꯌꯥꯝ ꯌꯥꯎꯕ꯭ꯔꯕꯨ ꯂꯣꯡꯗꯥ ꯇꯥꯖꯅꯤ ꯍꯩ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗꯤꯗꯦꯠ ꯑꯁꯤꯗꯤꯅꯦ ꯃꯤ ꯑꯇꯩꯒ ꯃꯥꯟꯅꯗꯦꯅꯦ ꯃꯥꯅꯅꯦ ꯂꯥꯏꯔꯕ ꯀꯌꯥꯒꯤ ꯄꯤꯊꯔꯛꯄꯅꯅꯤꯅꯦ ꯉꯁꯤ ꯑꯩꯈꯣꯏꯅ ꯋꯥꯗꯅ ꯍꯨꯏꯁꯦ ꯈꯪꯉꯦꯗꯅ ꯑꯩꯗꯤ ꯃꯤꯒꯤ ꯃꯔꯪꯒ ꯆꯥꯖꯅꯤꯡꯗꯦ ꯄꯨꯐꯝ ꯐꯝꯕꯗꯣ ꯋꯥꯔꯒꯅꯅꯦ ꯑꯩ ꯑꯣꯏꯅ ꯐꯝꯕꯤꯔꯒꯦ ꯀꯩꯅꯦꯒꯤꯅꯦ ꯁꯤꯗꯤ ꯏꯆꯦꯁꯦ ꯏꯃꯥꯅ ꯁꯦꯟꯅꯍꯧꯋꯣ ꯚꯣꯠꯇꯨꯗꯗꯤ ꯌꯥꯎꯕꯤꯔꯅꯨ ꯚꯣꯠ ꯑꯗꯣ ꯍꯌꯦꯡꯗ ꯃꯉꯥꯏꯔꯦꯅꯦ ꯂꯣꯏꯒꯗꯕ ꯅꯆꯦꯁꯦ ꯆꯥꯛ ꯅꯤꯡꯊꯤꯅ ꯄꯤꯖꯧ ꯑꯗꯨꯒꯅꯦ ꯐꯖꯅ ꯁꯦꯟꯅꯔꯝꯃꯨꯀꯣ ꯑꯩ ꯆꯠꯂꯦ ꯏꯃꯥ ꯆꯠꯂꯨꯈꯤꯒꯦ ꯆꯠꯂꯦ ꯆꯠꯄꯤꯔꯣ ꯑꯩ ꯂꯣꯏꯅꯃꯛ ꯁꯣꯏꯗꯅꯕ ꯇꯧꯖꯍꯧꯔꯒꯦ 시디 티. 시디 애기 냈대. 치주 애기 냈대. 시티. 시디. 응? 치주 티. 시디. 기당 파자게 따위. ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯦ ꯑꯩꯗꯤ ꯌꯥꯝ ꯇꯜꯂꯤꯗ ꯑꯌꯨꯛ ꯉꯟꯇꯥ ꯆꯠꯈꯤꯕꯗꯣ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇꯦꯕꯁꯦ ꯆꯥꯛ ꯑꯝꯇ ꯂꯥꯝꯗ꯭ꯔꯕ꯭ꯔꯥ ꯈꯪꯗꯦꯕꯁꯦ 시디 셋바 야니. 이제 시셋바 ꯆꯠꯂꯝꯃꯕꯣ 파자니. ꯑꯁ ꯇꯧꯅꯣꯕꯁꯦ ꯐꯤꯁꯦ ꯂꯣꯏ ꯆꯈꯥꯏꯔꯦꯕ ꯇꯧꯅꯣ ꯍꯥꯏꯕ ꯁꯦ ꯄꯤꯔꯛꯑꯣ ꯁꯦ ꯊꯨꯞꯆꯟꯒꯦꯁꯦ ꯑꯁ ꯁꯦ ꯑꯝꯇ 아두디 애제 파자브라. ꯐꯖꯩ 그냥 파자. ꯃꯌꯥꯝ ꯐꯖꯩ 이제 ꯑꯃꯨꯛ ꯐꯖꯕ ꯂꯩꯇꯦ ꯀꯣꯛ ꯈꯔ ꯆꯥꯛꯄꯩ 와니 ꯅꯪ 하기드라. 파기더ꯕꯅꯦꯕꯁꯦꯐꯖꯩꯌꯦꯕ ꯑꯁꯐꯖꯩ ꯍꯥꯏꯕ 아두네바. 아이 파자이고. ꯍꯣꯏꯐꯖꯩꯌꯦꯕ 이제 난 ꯒ꯭ꯌꯥꯟ ꯇꯥꯔꯣ ꯑꯩ ꯀꯅꯥꯗ ꯅꯤꯡꯉꯥꯏ ꯇꯧꯗꯣꯏꯅꯣ 이제 ꯀꯞꯀꯅꯨ ꯑꯩ ꯀꯞꯄ ꯌꯦꯡꯅꯤꯡꯗꯦ ꯀꯞꯀꯅꯨ ꯑꯩ ꯆꯥꯛ ꯆꯥꯒꯦ ꯆꯥꯛ ꯆꯥꯒꯦꯕ ꯂꯥꯛꯑꯣ 이제 ꯆꯥꯔꯣꯁꯤ ꯂꯥꯛꯑꯣ 이제 한덕띠네 거의 다 이보야 뭐시나네 까네 칼레기 못다리 ꯑꯗꯨꯅꯦ ꯄꯣꯂꯤꯡ ꯃꯐꯝꯗꯁꯨ ꯃꯤꯅ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯟꯅꯍꯧꯋꯦ ꯃꯤ ꯕꯣꯠ ꯊꯥꯗꯕꯝꯗꯁꯨ ꯏꯕꯣꯌꯥꯏꯃꯒꯤ ꯋꯥꯔꯤꯅ ꯄꯤꯛ ꯊꯜꯂꯦ ꯑꯩꯗꯤ ꯀꯥꯅꯦꯅ ꯈꯜꯂꯦ ꯑꯗꯨꯅꯦ ꯃꯤ ꯍꯟꯗꯛꯇꯤꯅꯦ 이보야이면은 소이드는 까라다버니 세 팔랑들 좀 다르굽니 순소이 소이드는 까라다미 미 메마나 뽑음 밤당에 시엔바 뽑게 너버이 까리도이노 미노이보 내양과가 짜나라보 짜들이 꼬소리가 짜들 마이니 ꯃꯌꯥꯝꯅꯦ ꯕꯣ ꯀꯥꯔꯒꯅꯦ ꯑꯋꯥꯕ ꯀꯣꯛꯄꯗꯨꯅꯤ 이세메마기 이사누피 좀비디 보 타다크라브라 다다람기로이 아이나 시대 좀 내려버니나 하이마 아두데 에인들 라위루키게 이제 꿀러 타라가 라올라세 아두가 타다할라세 아두수 야예 아스 아이주 암다 하닝드리다 윰다가 아두 좀비도 라위루가네 윰다 목 파자나 틴비라무 마판 톡다버니나네 마디 라비가 아무도 강다버니 하이비우고 ꯍꯣꯏ 이제 하게 호이 다굴라 이전 비수람이라. 아우 너희 집이 레이버 우데. 이제 이네메마나 너희 집도 보타다 벨록 졸라이네. 쟤나 부야나 거들 康데네 아도 다굴라 하다가 이브라무고 아이지로 셴비라키 호이.
ꯀꯨꯜꯂꯒ ꯆꯠꯃꯤꯟꯅꯔꯨꯔꯣ ꯑꯩꯁꯨ ꯐꯤꯁꯦ ꯁꯨꯕ ꯂꯣꯏꯁꯤꯜꯂꯝꯈꯤꯒꯦꯕ ꯆꯠꯂꯦ ꯁꯦ ꯆꯠꯂꯨꯔꯣꯕ ꯁꯦ ꯁꯦ ꯉꯥꯏꯍꯥꯛꯇꯪ ꯆꯠꯂꯨꯔꯣꯕ ꯆꯣꯝꯕꯤ ꯑꯩꯁꯦ ꯃꯤ ꯑꯇꯣꯞꯄꯁꯨ ꯂꯧꯗꯧ ꯂꯩ ꯂꯥꯛꯑꯣ ꯂꯥꯛꯑꯣꯕ ꯑꯩ ꯑꯃꯨꯛ ꯊꯤꯟꯕꯤꯔꯛꯀꯦ ꯂꯥꯛꯑꯣꯕ ꯑꯩ ꯑꯃꯨꯛ ꯊꯤꯜꯂꯛꯀꯗꯣꯏꯅꯤ ꯂꯥꯛꯑꯣ 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 ꯂꯥꯛꯑꯣꯅꯦ ꯂꯥꯛꯑꯣꯅꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯁ 이제제 ꯃꯇꯝ ꯊꯥꯗꯣꯛꯈ꯭ꯔꯤꯁꯤꯕꯨ ꯑꯩꯁꯤꯁꯨ ꯀꯣꯛ ꯆꯠꯃꯤꯟꯅꯍꯧꯕ ꯌꯥꯕꯅꯦꯕ ꯀ꯭ꯌꯨ ꯑꯃꯨꯛ ꯂꯦꯞ ꯂꯩꯔꯗꯤ ꯐꯤꯁꯦ ꯑꯃꯨꯛ ꯀꯪꯉꯔꯣꯏ ꯇꯧꯕꯅꯦ ꯑꯩꯈꯣꯏ ꯃꯥꯁꯤꯅ ꯃꯔꯣꯟ ꯑꯃ ꯕꯣꯠꯇ ꯊꯋꯥꯏ ꯌꯥꯎꯔꯤꯅꯤꯅ ꯃꯥꯒ ꯀꯣꯛ ꯆꯠꯃꯤꯟꯅꯕ ꯌꯥꯕꯅꯦꯕ ꯑꯩꯈꯣꯏꯒꯤꯅꯦ ꯏꯕꯣꯌꯥꯝ ꯑꯁꯤꯅ ꯀꯥꯔꯗꯤꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯗꯣꯏ ꯄꯣꯠꯅꯤꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯁꯦ ꯂꯥꯌꯦꯡꯕꯤꯅꯤ ꯍꯥꯏꯌꯦ ꯃꯤꯁꯦ ꯌꯦꯡꯍꯟꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯌꯦꯡꯍꯟꯁꯤ ꯏꯃꯥ ꯍꯩꯃꯥ ꯍꯦꯟꯕꯤ ꯀꯔꯤ ꯍꯥꯏꯒꯦ ꯅꯪꯕꯣ ꯅꯆꯦꯒ ꯂꯥꯛꯃꯤꯟꯅꯔꯤꯔꯣ ꯏꯆꯦ ꯂꯩꯕ꯭ꯔꯥꯅ ꯌꯦꯡꯕ ꯂꯥꯛꯏꯅꯦ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯅꯣꯏ ꯇꯥꯀꯨꯂꯅ ꯊꯤꯜꯂꯝꯗ꯭ꯔꯣ ꯊꯤꯜꯂꯝꯃꯗꯤ ꯂꯩꯔꯣꯏꯗ꯭ꯔꯣ ꯍꯥ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯏꯕꯦꯝꯃ ꯀꯨꯂꯗ ꯐꯣꯟ ꯑꯝꯇ ꯇꯧꯕꯤꯌꯣ ꯍꯜꯂꯣ ꯀꯨꯂꯥ ꯅꯪꯕꯨ ꯑꯩꯈꯣꯏ ꯆꯨꯝꯕꯤꯗꯨꯕꯨ ꯀꯗꯥꯏ ꯂꯩꯍꯧꯔꯒꯦ ꯏꯅꯦ ꯉꯁꯥꯏ ꯃꯥ ꯒꯥꯔꯤ ꯃꯅꯨꯡꯗ ꯈꯥꯝꯃꯣꯅ ꯍꯥꯏꯃꯟꯗꯅ ꯑꯩꯁꯨ ꯀꯤꯗꯅ ꯑꯗꯨꯝ ꯊꯅꯝꯃꯕꯅꯦ ꯍꯧꯖꯤꯛꯐꯥꯎ ꯌꯨꯝ ꯌꯧꯔꯛꯇ꯭ꯔꯤꯕꯣ ꯍꯥꯏꯁꯤꯕꯣ ꯍꯩꯃꯥ ꯍꯜꯂꯛꯇ꯭ꯔꯤꯌꯦ ꯑꯣ ꯐꯔꯦ ꯏꯅꯦ ꯊꯝꯃꯦꯀꯣ ꯑꯁ 하네. 고모, 오빠. चलो सिले में चलो सिले और सक्का दुगा 이거 시도나 뭐도 배동 시반 चलो ले और सक्का 이거 모두 비디오 사진이요. 와, 뭐 따드네. ꯀꯥꯔ ꯇꯣꯡꯕ ꯇꯜꯂꯤ ꯇꯣꯡꯉꯣꯏ ꯅꯣꯏ ꯀꯥꯔꯗꯣ ꯁꯨꯡꯇꯣꯡ ꯇꯣꯡꯕꯤꯔꯣꯏ ꯀꯥꯔ ꯇꯣꯡꯕ ꯇꯜꯂꯤ ꯑꯩ ꯀꯥꯔ ꯇꯣꯡꯕ ꯌꯥꯗꯦ 산등아씨 통절로 이비마 이제 낭시다 그더러미노 힘들고 할로 야드라 이마기 좀비 그이는 나가 떨시보 라호 스슬라 오염다 ꯑꯩ ꯀꯥꯔ ꯇꯣꯡꯕ ꯌꯥꯗꯦ ꯑꯩ ꯀꯥꯔ ꯇꯣꯡꯕ ꯀꯤ 이사바 막고이는 કાર 동바 야디 하이두는 훈독 피라미로시다 이마기 좀비 이사바 못하다 하는 것이디 이사기 타모이 농아있다나봐 이마기 타모이 까이나봐 오이라 말레네 이마기 좀비 마 야레세 미네 우리가 봐주대 임 할라슬라 자슬라 이제 임 잘라슬라 라오 이름 자슬라 라오 ꯑꯣꯏ ꯑꯩ ꯃꯁꯛ ꯐꯖꯕ꯭ꯔꯣ ꯑꯩ ꯐꯖꯩꯀꯣ 파제예 ꯐꯖꯩ
이마, ꯀꯩꯗꯧꯔꯒꯦ? ꯑꯍꯟ ꯀꯩ ꯊꯕꯛꯀꯤ? 이붕어, 이마세 이보야 먹이다부터 얌나 깐나 젠자바 미삭니 마음부터 우느자기. ꯑꯝꯇ ꯉꯥꯏꯕꯤꯈꯣ. ꯀꯥꯕꯨ ꯀꯥꯔꯗꯤ ꯁꯤ ꯉꯥꯛꯇꯅꯤ. ꯍꯦꯛꯇ ꯍꯧꯆꯤꯟꯅꯔꯛꯀꯗꯣꯏꯒꯤ. ꯑꯩ ꯑꯌꯥꯕ ꯑꯝꯇ ꯂꯧꯔꯛꯈꯤꯒꯦ. ꯉꯥꯛꯇ ꯂꯦꯞꯄꯤꯔꯝꯃꯨ. ꯁꯥꯔꯕꯨ ꯎꯅꯕ ꯑꯍꯟ ꯑꯃ ꯂꯥꯎꯏ. ꯊꯥꯖꯤꯟꯖꯔꯛꯎꯔꯥ? ꯐꯅꯤ ꯁꯥꯔ. ꯌꯥꯔꯅꯤ ꯆꯪꯕꯤꯔꯣ. ꯃꯤꯅꯤꯠ 5ꯗꯤ ꯍꯦꯟꯕꯗꯤ ꯌꯥꯔꯣꯏꯀꯣ. ꯁꯥꯔ ꯃꯤꯇꯤꯡ ꯆꯠꯀꯗꯕ ꯂꯩ. ꯍꯣꯏ ꯐꯔꯦ ꯐꯔꯦ. 이붕어, 이때이마 라이예. 이때마 ꯐꯝꯃꯨ ꯐꯝꯃꯨ. ꯀꯔꯤ ꯂꯩꯔꯦ 이때마? 이붕어, 이때이마기 와칸 따드라비 이샤누피도 라이앵비게니 하이바도 아도 닝싱자바 락사바니 이붕어. 이때마 ꯑꯩꯅ ꯕꯣꯠ ꯀꯥꯖꯔꯤꯕꯁꯤ 이때마 ꯈꯛꯇꯅ ꯍꯣꯠꯅꯔꯛꯄꯒꯤ ꯅꯠꯇꯦ. ꯃꯌꯥꯝꯅ ꯍꯣꯠꯅꯔꯛꯄꯒꯤꯅꯤ. ꯏꯁꯥꯁꯦ ꯃꯤꯌꯥꯝꯒꯤꯅꯤ. 이뭉 ꯑꯃꯈꯛꯀꯤ ꯌꯦꯡꯖꯕ ꯌꯥꯕ ꯅꯠꯇꯦ. ꯕꯣꯠꯇ ꯊꯥꯗꯈꯤꯕ ꯁꯦꯟ ꯃꯌꯥꯝꯗꯨꯅ ꯅꯅꯥꯎꯁꯦ ꯀꯣꯛ ꯌꯥꯝꯅ ꯁꯥꯔꯤ. ꯃꯇꯝ ꯈꯔ ꯂꯩꯔꯒ ꯄꯥꯎ ꯄꯤꯔꯛꯀꯦ. ꯍꯧꯖꯤꯛꯀꯤꯗꯤ 500ꯁꯦ ꯄꯨꯕꯤꯈꯣ 이때마. ꯗꯣꯅꯦꯁꯟ ꯂꯥꯛꯄ ꯃꯌꯥꯝꯁꯤꯅ ꯀꯔꯤꯅꯣ ꯈꯥꯡꯕ ꯂꯥꯛꯄ ꯉꯝꯗꯦ. ꯑꯩꯅ ꯍꯥꯏꯗ꯭ꯔꯣ? ꯑꯩꯅ ꯍꯥꯏꯕꯤꯗ꯭ꯔꯕ? ꯐꯔꯦꯅꯦ ꯍꯧꯖꯤꯛꯇꯤ. ꯃꯊꯪꯒꯤ ꯚꯣꯠꯇꯨꯁꯨ ꯑꯃꯨꯛ ꯆꯦꯜꯂꯣ. ꯆꯥꯔꯝ ꯊꯛꯂꯝ ꯈꯪꯗꯉꯩ. ꯆꯦꯜꯂꯣ. ꯏꯆꯦꯒꯤ ꯍꯛꯁꯨ ꯑꯃꯨꯛ ꯌꯣꯜꯂꯣ. 마네. 아이는 이장이 하기 원만해. 이마하기 준비. 이마할래. 이마마 뚱다 뭐네 잡아 못 타더라로이. 아이 까나부주 타더라로이. 아이 까나부주 타더라로이. 이마하기 준비. 이마할래. 이마할래. 이마하기 준비. 이마, 마통다디 라이라바 이코이나 카나보수 타자라로이세 이반이 장도나 칸나와 나라가 이제볼라 행세 이마 이마 하기미에마 이마 하기미에마